Moreh da Chahi mapan khakta ngairiba nupa macha ama dengue positive oibadgi Leikhidre. State Malaria Department thabak paikhatpa houre hairi. Leikhidraba nupa macha du Moreh gi manung chanba T.Tonglhang Village tagini. Mahak houkhiba numit kharini gi mamangda Rims Hospital da numit dini chupna Leikhidraba matungda Leikhidrabani hairi. Hiramasigi matang da ngasi State Health Society amadi National Born Disease Control Program gi makhada nongmagi oiba awareness program ama khul asida pangthokkhre. Hairiba awareness program asida State Malaria Officer Dr.A.R.Chishti, State IEC Consultant N.Gopakishore, State ME Consultant L.Keeranbala, State Finance L.Amuba, District Malaria Officer Dr.Manibhushan, MICW Kishan Thapa yauna, Tongan Tongan official kaya amadi Kulasigi chief yauna kunja singna saruk yaki. Dengue na maram oiduna nupa macha ama Leikhidrabagi matangda State Malaria Officer Dr.A.R.Chishti na hai. Leikhidraba angang asir report ki matung ina TB layong yauna chickenpox na nakibani. Masida muk test tawada dengue positive oirambani. Department asina kudakta emergency mi fam labatunda ngasi khul asida laktuna miyamna bhaptahanbagi awareness asi pangthokibani. Mamangda su Moreh da dengue case chama kunipan rom thengnaba Leikhidrabani loinana ngasi T.Tonglhang Village asida leiriba yum singda check tawada water tank singda yoktuna thamba isingda kang macha marum yawamba thengnaki hairi. Miyamda guidelines sing ngakna chatpinaba Dr.A.R.Chishti na miyamda appeal tawki. Apoigi staff khakta initiative lawba ngamde sidi public mayam gi support yam darkar ni aduna public mayam sidi information piragadi awareness piragadi makoina step to lokhalagadi apoigi preventive measures piragadi apoigi program success oi basu hen gadi aduna ngasi village chief unaraga magi mayum dani apoina ngasi awareness lokhalese adu next village sakani adu aigi staff mayam su instruction loina pirabane adu apoi kari to wi preventive measures adu apoina press the request to bigisu hairiba message si mayam public sing da yonaba public sing da khanghanba pami si kai no le dengue haiba anaba si yamna luba na ba nate first time dengue na ba da si de second time dengue na ra di si gani